ꯑꯗꯨꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ CM Yumnam Khemchana ngasi Haikakpokpida Mission Blind School gi nupigi hostel ama hangdokre. Kurumzari ISTV gi pau meeting tabriba khwai pumna pudaram noksari hauzik pau sandokna pizari. Tengnokpol District ki manung chanba Haikakpokpida ngasi Chief Minister Yumnam Khemchana Mission Blind School gi nupigi hostel ama hangdokre. Thorom aduda Justice Committee on Anglo-Manipuri Ward Lisim ko Chani Panmarifutara Mathoi ki Chairman Joy Chandra Konthauzam Kom Union Manipur gi President Sarto Ahau Kom Yauna Lamdam Adom gi Myoy Kyana Sarugyaki. Thorom gamay na Chief Minister Yumnam Khemchana haikibada asigumba Mission Blind School gi nupi gi hostel ama hangdokpa asina mafam asida hana thengnaramba khudong chadaba sing mapung fana kokhanba ngamlagani. Makatana mahaki maikaitagi pangba yaba mateng panggani haina thazaba pikre hairi. Personal grooming and modeling haibasida numitarani sa thagadaba workshop amang asidagi DM College of Commerce ki Auditorium Hall da haudokre. Pari Kaithels amadi DMU Students Union ga kusam naraga Sinba workshop adu haudokpagi thoramda MSU gi President Bruce Pebam DMU Students Union gi President Irom Dimocha Miss and Mr. Heritage Manipur gi founder A. Robinson Maitei amadi DMU Students Union gi Social and Cultural Secretary Irom Amit Kumar na sarugyaki. Workshop asi pangthokpagi matangda Miss and Mr. Heritage Manipur gi founder A. Robinson Maitei na haugalakliba naharol singda peasantry gi lamda hena khanghanaba amadi lam asida nauna khongdaragliba singda lairiba awat apasing asi menkhatnabagi pandamda workshop asi pangthokpani asigumba numitarani gi workshop asida North East India gi amadi world gi thakta pangthokpa Miss amadi Mr. contest singda winner oiduna Manipur gi mingchat purakraba Miss amadi Mr. singna takpi tambiba amadi khananinagani haike. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯁꯦ ꯃꯥꯒꯤ ꯄꯦꯖꯦꯟꯇꯔꯤꯒꯤ ꯂꯝꯗ ꯈꯪꯗꯕꯁꯤꯡꯁꯦ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯤ 10 ꯗꯦꯒꯤ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯃꯁꯛ ꯅꯥꯏꯔꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯅꯦꯁꯅꯦꯜꯗ ꯑꯗꯒꯤ ꯅꯣꯔꯠ ꯏꯁꯇ ꯃꯣꯏꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯁꯦ ꯇꯥꯏꯇꯜ ꯐꯪꯈ꯭ꯔꯕ ꯋꯤꯟꯅꯔ ꯑꯣꯏꯔꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯤꯁ ꯃꯤꯁꯇꯔ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯗꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯀꯃꯔꯁꯀꯤ ꯍꯣꯜꯁꯤꯗ ꯀꯧꯖꯔꯒ 10 ꯗꯦꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯩꯈꯣꯏꯒꯤ ꯄꯦꯖꯦꯟꯇꯔꯤꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯨꯝꯕ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯧꯖꯕꯅꯤ. ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯀꯣ ꯃꯥꯏꯁꯦ ꯄꯨꯔꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯃꯃꯥꯡꯗꯁꯨ ꯍꯧꯈꯤꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯃꯌꯥꯝ ꯄꯨꯔꯛꯈ꯭ꯔꯦ ꯃꯣꯗꯦꯜ ꯂꯦꯡꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯃꯣꯗꯦꯜ ꯇꯧꯕꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯏꯆꯤꯜ ꯃꯌꯥꯝ ꯄꯨꯔꯛꯈ꯭ꯔꯦ. ꯑꯗꯣ ꯑꯅꯧꯕ ꯂꯥꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯁꯤꯗꯁꯨ ꯑꯩꯅ ꯁꯄꯣꯔꯠ ꯇꯧꯖꯕ ꯑꯣꯏꯅ ꯃꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛꯇ ꯃꯦꯟꯈꯠꯅꯅꯕ ꯑꯃꯗꯤ ꯈꯪꯗꯕ ꯈꯨꯗꯤꯡꯃꯛꯇ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯟꯖꯕꯅꯤ 10 days program ꯑꯁꯤ. Department of Home Science DM University na Red Cross Society Manipur State Branch ka khushamnaduna nongmagi oiba First Aid Training Program ama GP Women's College ki Auditorium Hall da pangthokre. Thorom aduda IRCS Manipur State Branch ki General Secretary Athokpam Nabachandra, Home Science Department DMU gi HOD Associate Professor Dr. Thokchom Daina amasung GP Women's College ki Principal Professor L. Rajen Namaru oiba myoy sing oina sarugyaki. Thorom gamari lena DMU gi Culture Secretary Angom Deshi Januna miyoi bada aikhoida khudak ta thokpa khudong thiba thodok amadi tongan ba makhal gi ana ayag yaurapa matamda hospital yaudringai anaba sing adu matau karamna first aid pi gadagi haibasi mipum khudingmak tangai fadaba knowledge leiba mathoktai. First aid pi bagi knowledge leirabadi miyoi gi thawai kanbada Karadang oirabasu mateng pangba ngamgani haibagi wakhalonda ngasigi training program asi pangthokpani haike. Sigi makhada leiriba khoi PG hangba mafam khudingmakta aina ngamjaba khara tawjage haina khallakanda aiga CR oina pham puminariba imanaba singje punna haurakanda sigi first aid program se GP da tawbana hena chanagani haina khallakanda maramdi first aid se akoina tawba matamda haijanba matamda khoi dum kanaba haibadi haitaba yadaba yumda oirsu khudakta solakpa natraga su hauji current situation jiga haitare adum irang adum burning state ama oiribanina masiga chanagani khallakanda ngasigi khoigi GP sigi home science department gi HOD amadi GP sigi principal jiga paw phaunara matungda aina Red Cross Society ki General Secretary da paw phaujara kanda function di sinjagibani.
Manipur government na Imphal City bu Smart City amagum thamnaba akanba thabak paikhalabsu Imphal City gi yamna maru oiba lambi ama oiriba BT Road ta saba footbridge ki kafam oiriba Gambir Singh Shopping Arcade mamangda amot akai kaya na pikthana paisinduna leiri. Amot akai sengdokliba kangbuna su mafam asidagi amot akai fatahudi sing lokthokpagi wafam leite Imphal bulu nana thamnaba hotnabada achauba thodang lauriba Imphal Municipal Council gi thodang karino hain hangnarakli. Matam sang na mapamda amot akai fatahudi sing paishinba asina manam namthiba kaya yaurakpadagi Imphal City asida lakpa miyamda yamna khudong chadaba kaya mayok na hale. Mi chinkraba BT Road ki awang thang masarukta nomaizing khudingi Sunday market fambana amot akai kaya si hena paishinbagi maram ama oirakli. Imphal City gi maru oiba mafam asida karigi asuk kuina fatahudi sing paishinudun thamlibano masigi thodang kanana lawgadawribano haina miyamna hangnarakli. Ahom Suba Guwahati Maitai Ima Loop ki Foundation Day kam Annual General Meet Manipuri Varsity High School Guwahati da mai pagna pangtukre. Mifam aduda kun mga Suba the Great June Uprising and Unity Day ga ningsing thorong ga marilena. Laikidraba miyoy tara nipan amadi Englising aniga kulhumdoy gi May ahumdagi ngasi faubada Manipur da iray baki damagda thawai na ponta pikraba pikrabi khudingmakpu ningsing ba oina minute ama tumin na lepto na awaba fongdokre. Malem sinba thungna pangthungna gadawriba tarani thoirak shuba International Yoga Day gi thoram gi mangoinana ngasi Loktak Pat ki atawba platform mathagda Yoga for Wellness, Wisdom and World Peace haiba themda Internal Yoga Day gi demonstration ama pangthokre. Chamaga supna mapan suba battalion CRPF Monsangay na senduna CRPF Manipur and Nagaland sector gi makhada chamaga supna mapan suba battalion CRPF ki CO Sri Brizes Kumar gi pautak matung ina battalion asigi personal singna sarugyaduna ngasi ayu nganbada sendrada laiba Loktak Inland Water Transport Complex ki Loktak Pat mathagta saba at tawba platform mathagta chatakibat yoga demonstration adu yoga gi certified instructor amana yoga gi asana sing takpi tambidun demonstration adu utki. Hojik pawg mathana break ma lawzari. Football fans, get ready. The FIFA World Cup 2026 kicks off on 11 June 2026 and ISTV is bringing the action to your screen. Subscribe to Unite Sports 1SD, Unite Sports 2SD, Unite Sports 1HD, Unite Sports 2HD. Don't miss a single match, goal or unforgettable moment. Contact your local cable operator today. ISTV, your home for FIFA World Cup 2026. Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakdaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Aihak Jenny Kurai. Megi tarik kunsha dagina Jungi tarik kunipan phawbada BLO yumthong kudingi lakani. Makhoi na piramba enumeration form mention biraga BLO da sinabiyu. Enumeration form submit widrabadi voter list da ning yaurok loy. Akupa marol gidama BLO da hangbiyu natraga 1950 da call tawbiyu. I am in RU. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Break matung ta mayam butaram na uksari huzima khataba pau pizari. Chakthong gas ki consumer singda matau karam na gas siznagadagi amadi khudong thiba kayadagi matau karam na section tharang lakhot kadagi haibagi matangda all gas care AGC Manipur state na mafam khuding gi chathaduna lakpa awareness kam training program gi saruk ama oina Thoubal district ki KRC ground how tabi lampakta how to use how to care LPG gas haibagi pandamda saruk ama oina
ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯔꯥꯏꯖꯤꯡ ꯀ꯭ꯂꯕ ꯊꯧꯕꯥꯜꯒ ꯑꯣꯜ ꯒꯦꯁ ꯀꯦꯌꯔ AGC ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯋꯥꯔꯅꯦꯁ ꯀꯝ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ AGC ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯃꯦꯅꯦꯖꯔ S.S. ꯖꯣꯏꯄ꯭ꯔꯀꯥꯁꯅ ꯏꯃꯨꯡ ꯑꯃꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯅꯨꯄꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ LPG ꯒ꯭ꯌꯥꯁ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅ ꯒ꯭ꯌꯥꯁ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯤꯅ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯊꯝꯖꯔꯤ꯫ CM ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯉꯁꯤ ꯍꯩꯀꯛꯄꯣꯛꯄꯤꯗ ꯃꯤꯁꯟ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯒꯤ ꯅꯨꯄꯤꯒꯤ ꯍꯣꯁꯇꯦꯜ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ISTVꯅ ꯄꯤꯖꯕ ꯃꯅꯤꯄꯨꯔ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯡ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫